ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯅꯥꯄꯜꯗꯨꯒꯤ ꯃꯔꯨꯝꯗ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ꯫ ꯇꯣꯝꯊꯤꯟꯅ ꯚꯥꯏ ꯏꯟꯅꯔꯨꯁꯤꯔꯥ ꯃꯌꯨꯝ ꯈꯪꯗꯣꯛꯄ ꯑꯣꯏꯅ꯫ ꯁꯨꯔꯦꯁꯅ ꯑꯦ ꯅꯪꯒꯤ ꯗꯛꯁꯤꯒꯔꯣ ꯑꯩ ꯑꯃ ꯃꯗꯣ ꯉꯝꯖꯔꯣꯏꯀꯣ꯫ ꯏꯁ ꯁꯤꯕꯨ ꯀꯩꯗꯧꯋꯦꯒꯦ? ꯑꯣ ꯏꯅꯗ꯭ꯔꯁꯨꯅꯦ ꯃꯅꯥꯛꯇ ꯀꯣꯛ ꯆꯪꯁꯤꯜꯂꯒꯅꯦ ꯍꯦꯛꯇ ꯈꯪꯅꯍꯧꯔꯣ ꯀꯩꯅꯣ ꯅꯪꯅ ꯈꯪꯅꯅꯤꯡꯕꯗꯣ꯫ ꯑꯗꯨꯕꯨ ꯉꯝꯂꯕꯗꯤ ꯏꯅꯔꯨꯁꯦ ꯍꯥꯏꯒꯗ꯭ꯔꯣ ꯕꯨꯗꯨ ꯁꯟ ꯅꯪꯕꯣ? ꯍꯥꯏꯕ ꯉꯝꯗ꯭ꯔꯒ ꯏꯅꯔꯨꯒ ꯀꯩꯗꯧꯅꯗꯣꯏꯕ? ꯀꯥꯟꯗꯦ ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯇꯟꯖꯥ ꯐꯪꯕꯗꯅꯦ ꯐꯖꯅ ꯍꯪꯉꯣꯕ꯫ ꯑꯁ ꯅꯪ ꯑꯃꯕꯀꯣ ꯃꯤꯒꯤ ꯕꯤꯠ ꯑꯃꯨꯛꯃꯨꯛ ꯊꯨꯗꯦꯛꯄꯁꯤꯗꯅꯦ ꯃꯁꯤꯗ ꯑꯣꯏꯔꯦ ꯑꯩꯅ ꯄ꯭ꯔꯣꯛ 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 ꯆꯥꯛꯏꯁꯦ꯫ ꯑꯁ ꯌꯥꯔꯦꯗ ꯅꯪꯕꯣ ꯀꯥꯏꯗꯒꯤ ꯗꯥꯏꯂꯣꯒꯅꯣ ꯈꯪꯗꯦ ꯅꯪ ꯑꯃꯕꯀꯣ꯫ ꯇꯨ ꯃꯤ ꯒꯥꯔꯤ ꯇꯣꯡꯈꯠꯈ꯭ꯔꯦ ꯇꯨ ꯆꯠꯈ꯭ꯔꯦ ꯇꯨ꯫ ꯍꯥ ꯆꯠꯈ꯭ꯔꯦꯕ? ꯑꯁ ꯅꯪ ꯑꯃ ꯉꯥꯡꯅꯔꯤꯉꯩꯗꯕ ꯃꯁꯛꯇꯣ ꯐꯖꯅ ꯌꯦꯡꯕ ꯅꯪꯍꯧꯗ꯭ꯔꯦꯕ꯫ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯉꯁꯥꯏ ꯃꯌꯥꯝ ꯑꯃ ꯌꯦꯡꯈ꯭ꯔꯗꯨꯅꯤ ꯍꯌꯦꯡ ꯐꯥꯎꯕꯗꯤ ꯀꯣꯟꯅꯔꯅꯤ꯫ ꯍꯌꯦꯡ ꯑꯃꯨꯛꯅꯦ ꯐꯖꯅ ꯌꯦꯡꯉꯣꯕ ꯆꯠꯂꯁꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯇꯣꯝꯊꯤꯟꯅ ꯚꯥꯏ ꯉꯁꯤꯗꯤ ꯔꯦꯕꯤꯀꯥꯒꯤ ꯗꯦꯠꯅꯤ ꯑꯝꯇ ꯆꯠꯂꯨꯁꯦ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯨꯀꯣ꯫ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯉꯁꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ ꯍꯥꯏꯈ꯭ꯔꯗꯥꯏꯅꯦ? ꯑꯁ ꯍꯦꯛꯇ ꯄꯠ ꯊꯥꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦꯗ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯀꯗꯕꯅꯤ ꯒ꯭ꯌꯥꯟꯗꯣ ꯕꯨꯗꯨ꯫ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ ꯏꯕꯨꯡꯉꯣ꯫ ꯈꯪꯈꯤꯔꯣꯏ ꯅꯪꯗꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯔꯦꯕꯤꯀꯥ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯏ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯦꯕꯤꯀꯥꯁꯨ ꯈꯨꯟꯗꯨꯒꯤ ꯂꯝꯄꯥꯛꯇ ꯃꯅꯥꯛꯇ ꯁꯅꯥꯕꯨꯜ ꯑꯃ ꯊꯝꯂꯒ ꯐꯝꯗꯨꯅ ꯇꯣꯝꯊꯤꯟ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯝꯊꯤꯟ ꯌꯧꯁꯤꯜꯂꯛꯇꯨꯅ ꯔꯦꯕꯤꯀꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ꯫ ꯇꯣꯝꯊꯤꯟꯅ ꯑꯁ ꯅꯪꯗꯤ ꯄꯨꯔꯥ ꯂꯩꯁꯥꯕꯤ ꯃꯥꯜꯂꯦꯍꯦ ꯅꯌꯨꯝ ꯄꯥꯟꯕ ꯌꯥꯔꯅꯤꯕꯣ꯫ ꯏꯁ ꯃꯥꯟꯕ ꯅꯠꯇꯦ ꯐꯥꯔꯕꯅꯦ ꯑꯩꯗꯤ꯫ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕꯣ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯍꯜꯂꯤꯁꯦ ꯈꯖꯤꯛ ꯈꯔꯥꯛ ꯅꯠꯇꯦ ꯆꯍꯤ 4ꯅꯤ ꯈꯪꯉꯤꯗꯅ꯫ ꯑꯗꯨꯅꯕꯨ ꯑꯩꯅ ꯅꯉꯣꯟꯗ ꯏꯆꯦ ꯀꯧꯔꯤꯁꯤꯅꯦ ꯏꯆꯦ꯫ ꯍꯣ ꯏꯆꯦ ꯅꯨꯡꯁꯤꯕꯤ꯫ ꯍꯥꯎꯅꯦ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯍꯥꯏꯌꯨꯅꯦ꯫ ꯇꯣꯝꯊꯤꯟ ꯂꯛꯅꯒꯦ ꯈꯟꯗꯨꯅ ꯅꯪꯅ ꯁ꯭ꯀꯨꯜꯗ ꯏꯔꯥꯡ ꯌꯥꯝꯅ ꯇꯧꯋꯦ ꯍꯥꯏꯅꯦ ꯅꯅꯥꯎꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯁꯤꯕꯨ ꯏꯄꯦꯟ ꯄꯦꯟꯗ꯭ꯔꯕꯣ? ꯔꯦꯕꯤꯀꯥ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯑꯩꯈꯣই ꯃꯅꯥꯛꯀꯤ ꯅꯣꯏ ꯁ꯭ꯀꯨꯜꯗ ꯇꯝꯕ ꯇꯥꯃꯣ ꯔꯥꯀꯦꯁꯇꯣ ꯈꯪꯉꯤꯗꯅ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯅꯦ꯫ ꯑꯣ ꯈꯪꯅꯤꯗꯅ ꯃꯥ ꯈꯪꯅꯤꯕ ꯃꯗꯨꯏ ꯅꯨꯄꯥꯗꯣ ꯍꯌꯦꯡꯗꯤ ꯊꯕꯛ ꯇꯧꯒꯦꯕ ꯈꯪꯅꯤꯕ ꯃꯥ꯫ ꯑꯦ ꯅꯪꯗꯤ ꯀꯩꯗꯧꯗꯣꯔꯤꯕ? ꯇꯧꯗꯣꯔꯤꯕ ꯃꯁꯝ ꯃꯅꯥꯗꯣ ꯂꯣꯏꯅ ꯐꯣꯏꯗꯠ ꯇꯧꯔꯤꯕ ꯅꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯁꯤꯟꯕꯒꯤ꯫ ꯑꯦ ꯁꯥꯎꯔꯦꯀꯣ ꯑꯦ ꯑꯗꯨ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦꯀꯣ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯃꯨꯛ ꯐꯣꯏꯔꯨꯗꯅꯕ꯫ ꯑꯦ ꯀꯔꯤ ꯐꯥꯒꯤ ꯇꯧꯕꯅꯦꯕ? ꯏꯁ ꯐꯥꯒꯤ ꯇꯧꯕꯒ ꯌꯥꯝꯅ ꯍꯩꯔꯦꯗ ꯅꯪ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯊꯤꯟꯒꯤ ꯃꯁꯝꯗꯣ ꯐꯣꯏ꯫ ꯑꯦ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯊꯥꯗꯣꯛꯁꯤ ꯊꯥꯗꯣꯛꯎ ꯃꯤ ꯅꯪꯕꯨ ꯅꯥꯏꯃꯤ ꯅꯪꯕꯨ ꯃꯊꯪꯗꯩ ꯇꯧꯔꯔꯣꯏ ꯍꯥꯏꯕꯅꯤ ꯃꯤ꯫ ꯈꯪꯕ꯭ꯔꯥ ꯑꯉꯥꯡꯅ ꯐꯥꯒꯤ ꯍꯩꯅꯤ ꯀꯥꯏꯅ꯫ ꯅꯪꯁꯦ ꯑꯩꯗꯤ ꯅꯨꯡꯗꯤ ꯅꯨꯡꯁꯤꯔꯤꯕꯣꯏꯔꯦ꯫ ꯍꯣ ꯅꯅꯥꯎ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯩꯅ ꯆꯍꯤ ꯗꯃꯥ ꯍꯜꯂꯁꯨ ꯅꯪꯅ ꯍꯥꯏꯕꯒ ꯌꯥꯔꯒ ꯑꯩꯅ ꯅꯪꯒ ꯈꯪꯅꯔꯤꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯦ꯫ ꯑꯦ ꯑꯁꯦꯡꯕ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦꯅꯦ ꯑꯩꯁꯦ? ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯍꯪꯂꯤꯁꯦ ꯅꯨꯡꯁꯤꯕꯕꯨ ꯁꯤꯃꯨꯛ ꯅꯨꯡꯁꯤ ꯀꯥꯏꯅ ꯇꯝꯅꯕ ꯂꯩꯔꯝꯂꯗꯤꯅꯦ ꯅꯨꯡꯁꯤꯕꯁꯦ ꯅꯍꯥꯟꯅ ꯂꯣꯏꯔꯝꯂꯣꯏꯗ꯭ꯔꯣ? ꯇꯝꯕ ꯉꯝꯗꯕꯒꯤꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯁꯤꯔꯤꯁꯦ ꯈꯪꯉꯕꯣ? ꯈꯪꯖꯔꯦ ꯏꯆꯦ ꯆꯧꯕꯤ ꯑꯗꯣ ꯊꯦꯡꯉꯦ ꯆꯠꯈ꯭ꯔꯒꯦꯀꯣ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡ ꯇꯣꯝꯊꯤꯟ ꯈꯣꯏ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯟ ꯈꯣꯏꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯔꯦꯕꯤꯀꯥꯗꯤ ꯃꯤꯐꯝ ꯍꯣꯡꯗꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯣꯝꯗꯁꯨ ꯇꯣꯝꯊꯤꯟꯒ ꯁꯨꯔꯦꯁꯀ ꯋꯥꯔꯤ ꯁꯥꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ꯫ ꯇꯣꯝꯊꯤꯟꯅ ꯚꯥꯏ ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒ ꯀꯣꯏꯅꯔꯤ ꯅꯨꯡꯁꯤꯅꯔꯤ ꯍꯥꯏꯒꯗ꯭ꯔꯥ
Rebecca sidi laina sakti ne lusalaga lerame he. Suresh na aina haiduni ne nangmu seng nusijabi ama yaramladi farak tani na. Adune bai aina sum khallise magi mongduda. Naraibakna farisu nangi lenga mayamdugi marakta amatta yaramdradana namagumi amata taine ha. Asi hairaga Suresh noi. Tomtinna bai amuta karemnarakhinu kadoroge nangba. As hoi da he mana ingondagi dama halibu maraine magi lenga na mayum panjakhini. Aina larik tamkhigena sum leitholaga lore natro. Tawbiro lila mayamdo tawbiro nanai ekhodi babok oina adum yengnaga lejarage. Numidangi matamni Tomtin mama macha makoi ahum chakchangda chak chari. Mem Chaubina Ibungo ngasidi ima wa khara haige munna tawko. Tomtinna ima hekta haibiyu yengo hai napabung na pisak piklingai degi nakoi bu hundok lamba degi imana nakoi anibu yang wana kadai de kari soi kidege haiduna nakoi bu sena duna yokjarapane adubu hojikti nakoi chaure sare pare haiduna namabu kaisu leitre haina khanganuko ima aina Mem Chaubina wa marak thattuna Ibungo nathak thongba mana wa nganglingaida marak thatke khangano ahal laman suna nawyok na kolaba amagi saklon lohoningi ima magna hek pokjaba isana ai leina adum haina tawbadi ai pamde wahai se haina Mem Chaubi miludagi pirang tapna chentharaki Tomtinsu kapladuna hairai ima nacha lale imana haiba kudimak nacha yajarage imana nangbu thajai nang soidana gyan tarakini haiba nangbu phatte nisa chai haiba natte nisa chabada natte ngausinnaba hairibase masagi mathau masak khangdana langphang tawduna leiriba pumnamak ngausinnabada chinglibane ima nacha ngasidagi isagi ithau masak khangna pangthokjarage yengo nangi na pabungdo mi amada kahina salamdabane adumak na ngasi na pabung leitrabasu aikhoibu lekai sina ngakpi sembiduna thambiribase aduna na pabung na pamjarambagi matung inna imana kaithel phambi oirabasu nakhoi anibudi aina mi amamam oinabasu oidana semlamgani ima ngasidegi na chana ima amadi pabunggi ningba thunghannaba ai soidana hotnagani aduga matik chaba mi ama oiraga ichal tombi amadi imasu aina su oidana nungaina thamgani Tomthingi chimbaldegi thorakliba wahei ado tabada mama amadi machal nupi animak harau nungaibegi mitlu pirang chinthaduna kapsi kadai noksi kadai tawduna leiri Tomthinsu adu mangai ngasidi mamagi wahei mayamduna ningamdaba amaga loinena mitlu pirang chinthari asumna numit ado hokre Tomthin nganna hogotuna mamai mamit tathokduna tawgadaba mathau pumnamak loisili Mem Chaubina Bema Purnimana Tare kai haigima haima nangbu kaino amu hanjillaga tumlurapro kaino ima aide hojita hogota ngariye ha kaino harisibo aduga imung mangolga waisitana kolik loini loisilaga leramlisina kananano hainaringai tanjaduda Tomthin khaujau ani magi cycle number duda yet oi yanduna thaujilai Tomthinna ima ngasidi na chana loina ngana hokolaga loisilamlabane aduga imagi kaithelgi pochaido amukhomlubane oh ichana toromliba adunidana maram moko macha haido asi hairaga machabu nusina mamaida chupi Mem Chaubina adudi chathubi nang chak to kara thongdokluro nang tamo se school matam amu oraklani Tomthinna ichal tombia ai chu chak thongbodo kara tamge ko Purnimana
ए कहीं तामो नुपी ओंथोलगे हाइरो नंगिसे नत्ते हे नंसु सुम हइजनगे हाइबने ओ लाओ दुदी तमु लाओ अइसु खरा कोम याब्रा येंगेबा असुमना मचिन मनाव अनि इमुंगदा चंकी मेमचौबिना मचिन मनाव अनि गी नुसिनबा मवोंगदुदा येंगलगा मंगोंदा मोमोन लोकतुना फमलगा लेहोई असुमना तोमथिनसु स्कूल काबा मतम ओइरदुना चटख्रे ममासु कैथेल चटख्रे पूर्णिमासु स्कूल चटख्रे स्कूल दनी सुरेशना बाय नंगी हेरोनी दो फौजले तू आदा चंगले सी येंगो तू तोमथिनना अस ngai khoda bai heroine kai nang namu toksilai do ai nupi koiba to eba nupi koiba gi thabak se lepe habene bai nang ba e kai ba hojiki do aseng bero nang hai do aseng bai ne me bai kai no nang sibu tomthin ni ko chumme ko as kai do rogi bai chumme mi nang sidi ba adudi mayam tuna kamain tau ta ba लोइन तोकना बता रहे दना नंग सोइद्रे आइसने आइना कईनु सोइद्रे बो करीदी ओइनिया नुपी मयामदगी खुपाक अहावो मयामदो ए करीगी चादोबा आइना मखोइदा कारण ताखिबसु लैते आइदि चुमना सुम खरा गावबो पांबगी लांथोकलुबै वानी मराइबुक फदोइनिने आइना हाइदोकपिदौरुसे खंगबो होय होय सिल्लो नंगना लोइना पालो अदुबु बाय अइना नुपी कोइद्रबसु थमोइसिदा कनागुम्बा अमगी सक्तमदी अदुमक लातुना थमलनी बाय अइना मतिक चाबा हाइबा मिसक्तो ओइरबा मतुंगदा मफमदा सोइदना अइगी असेंबा नुसिबसे फोंदोकनी अस यामना रोमांस निने अदुना अमो सोइ मतांग सिदिने इसे येबो बुंगांगनिंगलै हे अइगी थमोइसे बसंत हाइदो लाक्ला माले नुंशे लैनम न थले काइदराबा नत्रो हा इस करेम नरीबा काइदरो नंगिदा अदुमाइना करेम नबिगदी तोरकनुदा नंगिसु मतम लाखिनिदा अदुदा अइना अमुक तौरदी नंग सथोवादा मदुई वादो लापना थमको अदो मीदुबु कनानोबा अस कनादु ओरुनी बाय अखोय क्लास की न्यू कमर अइगी थमोइबु मथक मखा ओलन बंगम्बी चनुदुनीदना ए सिदी लैना याम हंजिल कदौरिने बाय अइना सुक यामना खंगनखिबा नुपी मयामदो मसक अदुम उरे वारिसु अदुम साइ अदुबु मखोय सिंग अदुगी मरक्तगी ngasi फावबदा अइगी थमोइसे मथुम मरंग होन मंगम्बा अमा फावबो यावखिद्रि अदुबु कनानो करिनो सुखंगदबा सक्तम अदुबु अहानबो उबो मिकुमक्तदा अइगी थमोइदा हाइफम खंगदबा अमा ओइखिबदो अंगकपनि बाय मसिबु नुसिबा हाइबदुरा हानगी नुसिबदी मफम मतम लैते मिकुप पुंजा नाइते मिकुप अमदा ओइरकपा थमोइगी इहुलने हाइबदो यामना चुम्मे बाय इशादा थोकलबो कानसिदा आई खंगे आस खंग्रेदा नंगी नुसिबगी मतांगदो लो क्लास अंगसि लो असी हाइरगा मखोय क्लास संगलक्तुना फमी ngahak leraga abe puspa thaja lingthoi makhoi pulap warisa sadana nok tuna class ta changlei aduga vens ta phamkhre ngahak ki matungda bel chu khenglak oja changlaklaga lairik takpa hore tomthin ojana takliba lairik adu ngahak taramlaga thamoida latliba saktam adubu yenanglaki leithoktuna awat pa leitraba muna sangna tariba samlang marumdagi लोतुना लेदिबा निंगथिरबो माइथोंग थाजा अदुबो मिटकुप लेतना पेना येंगजेकी तंजा अदुदा अबेसु करिगुंबा पोसक अमा ताखिदुना पोत अदुबो खुंगतलगा हगोलकपदा उरे तोमथिनना तौरिबा अदो अबे वाखलदा खल्ली हेमा कनादुन माना येंगलिसिना ए लिंगथोइदा ओरा माले मागिसे अबे नासोन पिकना हाइराई लिंथोय ओ लिंथोय
ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯄꯣꯜ ꯋꯥꯀꯔ ꯑꯃ ꯌꯥꯎꯔꯤꯁꯦ ꯅꯪꯒꯤ ꯁꯛꯇꯝꯗ ꯇꯨꯔ ꯃꯥꯜꯂꯦꯍꯦ ꯂꯤꯡꯊꯣꯏꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯁ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯁꯤꯗꯅꯦ ꯄꯣꯁ ꯇꯥꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯍꯣꯞ ꯆꯥꯐꯝ ꯑꯣꯏꯔꯤꯕ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯀꯔꯤꯝꯇ ꯈꯟꯕꯤꯗꯕ ꯑꯗꯣ ꯉꯁꯤꯗꯤꯅꯦ ꯅꯪꯒꯤ ꯁꯛꯇꯝꯗꯨꯗ ꯇꯨꯔ ꯃꯥꯜꯂꯦ ꯍꯥꯏꯕ ꯍꯥ ꯀꯅꯥꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯑꯕꯦ ꯇꯣꯝꯊꯤꯟꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯨ ꯑꯥꯗ ꯅꯉꯣꯟꯗ ꯆꯥꯒꯗꯒ ꯌꯦꯡꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅꯦ ꯄꯨꯁꯄꯥꯅ ꯑꯃꯨꯛ ꯑꯦ ꯀꯔꯤ ꯈꯨꯌꯦꯡꯅꯩꯒꯦ ꯑꯁꯤꯗꯤ ꯊꯥꯖꯅ ꯑꯃꯨꯛ ꯍꯣꯏ ꯃꯥ ꯑꯁ ꯑꯁꯤꯒꯤ ꯈꯨꯌꯦꯡꯁꯦ ꯑꯩꯈꯣꯏꯗꯒ ꯁꯨꯃꯥꯏꯅ ꯌꯦꯡꯕꯤꯔꯛꯑꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯗꯕ ꯂꯤꯡꯊꯣꯏꯅ ꯑꯃꯨꯛ ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯗꯨꯕꯣ ꯑꯁ ꯅꯣꯏꯁꯦ ꯌꯥꯝ ꯈꯠꯂꯤꯗ ꯑꯣꯖꯥ ꯂꯩꯔꯤ ꯀꯥꯏꯁꯦ ꯀꯩꯝꯇ ꯎꯗ꯭ꯔꯦꯅꯦ ꯅꯣꯏ ꯇꯟꯖꯥꯗꯨꯗ ꯑꯣꯖꯥꯅ ꯀꯩꯅꯣ ꯅꯣꯏ ꯃꯔꯤꯅ ꯇꯧꯔꯤꯗꯣ ꯍꯥ ꯃꯤꯗꯜ ꯕꯦꯟꯁ ꯅꯣꯏ ꯃꯔꯤ ꯂꯦꯞꯈꯠꯂꯨ ꯃꯈꯣꯏ ꯃꯔꯤꯃꯛ ꯂꯦꯞꯈꯠꯂꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯥꯔꯤꯗꯣ ꯍꯥ ꯅꯣꯏꯒꯤ ꯋꯥꯔꯤꯗꯨꯅ ꯄꯔꯥꯁꯤꯗꯒꯤ ꯍꯦꯟꯅ ꯂꯨꯔꯕꯣ ꯌꯥꯝꯅ ꯂꯨꯕ ꯋꯥꯔꯤ ꯑꯣꯏꯔꯒꯗꯤ ꯃꯄꯥꯟꯗ ꯁꯥꯕ ꯌꯥꯒꯅꯤ ꯃꯈꯣꯏ ꯃꯔꯤꯃꯛ ꯑꯣꯖꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯃꯃꯥꯏ ꯉꯥꯛꯁꯪ ꯉꯥꯡꯉꯤ ꯂꯤꯡꯊꯣꯏꯅ ꯁꯥꯔ ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯖꯔꯔꯣꯏ ꯐꯔꯦ ꯐꯝꯃꯣ ꯐꯝꯃꯣ ꯂꯥꯏꯔꯤꯛꯇꯣ ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ ꯁꯣꯝꯗ ꯇꯣꯝꯊꯤꯟꯗꯤ ꯂꯤꯡꯊꯣꯏꯒꯤ ꯃꯇꯧꯗꯣ ꯎꯕꯗ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯖꯗꯦ ꯑꯁꯨꯝꯅ ꯁꯨꯇꯤ ꯊꯥꯕ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯃꯍꯩꯔꯣꯏ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯇꯣꯝꯊꯤꯟꯅ ꯏꯆꯟꯇꯣꯝꯕꯤ ꯅꯪ ꯌꯨꯝꯁꯦ ꯉꯥꯏꯍꯥꯛꯇꯪ ꯁꯪꯉꯝꯃꯣ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ ꯀꯨꯏꯔꯛꯑꯣꯏ ꯇꯥꯃꯣ ꯌꯥꯝꯅꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ ꯏꯃꯥꯁꯨ ꯍꯜꯂꯛꯑꯅꯤꯕ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯌꯨꯝꯗꯒꯤ ꯍꯦꯟꯇꯣꯛꯑꯝꯒꯅꯨꯀꯣ ꯍꯣꯏ ꯇꯥꯃꯣ ꯇꯣꯝꯊꯤꯟ ꯁꯨꯔꯦꯁ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯁꯨꯔꯦꯁ ꯍꯧꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯃꯌꯥꯝꯗꯨ ꯍꯥꯏꯗꯣꯛꯄ ꯆꯠꯂꯝꯃꯤ ꯁꯨꯔꯦꯁꯅ ꯚꯥꯏ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯃꯤꯕ꯭ꯔꯣ ꯀꯩꯁꯨ ꯍꯥꯏꯗꯣꯛꯇꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯕꯅ ꯐꯠꯇ꯭ꯔꯣ ꯃꯗꯨ ꯌꯥꯗꯦ ꯚꯥꯏ ꯃꯤꯅ ꯅꯨꯡꯉꯥꯏꯇꯕ ꯊꯝꯈꯤꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯗꯨꯝ ꯆꯌꯦꯠꯅꯕ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯄꯥꯞꯀꯤ ꯃꯁꯛꯁꯨꯅꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯖꯅ ꯍꯥꯏꯔꯣꯀꯣ ꯍꯣꯏ ꯍꯥꯏꯒꯦ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟ ꯃꯥꯅ ꯀꯣꯏꯕ ꯅꯨꯄꯤ ꯃꯌꯥꯝꯗꯨ ꯃꯊꯪ ꯍꯥꯏꯗꯣꯛꯇꯨꯅ ꯂꯥꯛꯄꯅ ꯑꯃꯠꯇ ꯉꯥꯏꯁꯤꯜꯂꯛꯂꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯈꯔ ꯑꯃꯅ ꯀꯞꯍꯧꯋꯤ ꯈꯔ ꯑꯃꯅ ꯆꯩꯍꯧꯋꯤ ꯈꯔ ꯑꯃꯅ ꯁꯥꯍꯧꯋꯤ ꯈꯔ ꯑꯃꯅ ꯇꯥꯈꯠꯂꯛꯄ ꯌꯥꯎꯋꯤ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯂꯩꯍꯧꯋꯤ ꯇꯣꯝꯊꯤꯟꯅ ꯚꯥꯏ ꯔꯦꯕꯤꯀꯥꯗ ꯉꯥꯏꯔꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯗꯨ ꯑꯃꯅ ꯃꯌꯨꯝꯗ ꯍꯦꯛꯇ ꯀꯥꯞꯁꯤꯜꯂꯁꯤꯔꯣ ꯍꯥ ꯑꯁ ꯀꯥꯏꯗꯦꯅꯣꯍꯦ ꯃꯗꯨꯒ ꯌꯥꯔꯣꯏ ꯃꯕꯨꯡ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯕ ꯑꯃ ꯂꯩꯕꯅꯦ ꯃꯗꯨ ꯂꯩꯔꯝꯃꯗꯤꯕ ꯐꯔꯛ ꯇꯥꯅꯤ ꯔꯦꯕꯤꯀꯥꯒꯤ ꯈꯨꯄꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗꯅꯦ ꯃꯕꯨꯡꯒꯤ ꯆꯩꯕꯨꯟ ꯆꯥꯅꯤꯕꯣ ꯑꯣ ꯅꯪ ꯆꯩꯁꯦ ꯀꯤꯗꯤꯗꯅ ꯀꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯁꯨ ꯃꯤꯅꯤ ꯀꯩꯅꯣ ꯃꯕꯨꯡꯒꯤ ꯆꯩꯕꯨꯟꯗꯣ ꯆꯥꯗꯣꯏ ꯁꯔꯨꯛ ꯔꯦꯕꯤꯀꯥꯒꯤ ꯈꯨꯄꯥꯛꯇ ꯑꯣꯏꯅ ꯆꯥꯖꯒꯦ ꯏꯕꯨꯡꯉꯣ ꯏꯁ ꯑꯗꯨꯒ ꯅꯍꯥꯟꯈꯩꯅ ꯑꯀꯟꯕꯒ ꯁꯥꯗꯅ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯀꯧꯊꯣꯛꯁꯦ ꯍꯥꯏꯔꯤꯅꯣ ꯑꯁ ꯃꯣꯏ ꯁ꯭ꯋꯥꯏꯁꯤꯁꯨꯅꯦ ꯑꯉꯥꯡ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯆꯠꯇꯦꯍꯦ ꯑꯦ ꯚꯥꯏ ꯑꯥꯗ ꯑꯃꯗꯤ ꯂꯥꯛꯑꯦ ꯃꯁꯤ ꯍꯦꯛꯇ ꯊꯥꯖꯤꯜꯂꯁꯦ ꯑꯉꯥꯡꯗꯨ ꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯏ ꯁꯨꯔꯦꯁꯅ ꯅꯅꯥꯎ ꯍꯣ ꯅꯅꯥꯎ ꯁꯤꯗ ꯑꯝꯇ ꯂꯥꯛꯎꯅꯦ ꯑꯉꯥꯡꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯉꯥꯡꯗꯨꯅ ꯀꯩ ꯍꯥꯏꯒꯦ ꯑꯩ ꯀꯧꯔꯤꯗꯣ ꯅꯅꯥꯎ ꯅꯪ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯌꯨꯕ ꯀꯩ ꯃꯇꯦꯡꯅꯣ ꯑꯩ ꯗꯨꯀꯥꯟꯗ ꯂꯥꯛꯄꯅꯦ ꯊꯦꯡꯉꯦ ꯑꯩ ꯆꯠꯂꯒꯦ ꯇꯣꯝꯊꯤꯟꯅ ꯑꯃꯨꯛ ꯁꯦ ꯑꯆꯥꯄꯣꯠ ꯆꯥꯅꯕ ꯂꯨꯄꯥ 10 ꯄꯤꯒꯦꯕ ꯃꯇꯦꯡ ꯑꯃꯇꯪ ꯄꯥꯡꯕꯤꯔꯝꯃꯣꯕ ꯀꯣ ꯑꯉꯥꯡꯗꯨꯅ ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯄꯩꯁꯥ ꯍꯥꯟꯅ ꯄꯤꯔꯛꯑꯣ ꯇꯣꯝꯊꯤꯟꯅ 10 ꯆꯞꯄꯤ ꯑꯃ ꯂꯧꯊꯣꯛꯂꯒ ꯑꯉꯥꯡꯗꯨꯗ ꯄꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇꯨ ꯑꯁꯤꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯅꯨꯄꯤꯗꯣ ꯈꯪꯉꯤꯗꯅ ꯑꯗꯨꯗꯅꯦ ꯇꯨꯃꯤꯟꯅ ꯇꯣꯝꯊꯤꯟꯅ ꯂꯝꯄꯥꯛꯇ ꯉꯥꯏꯍꯧꯋꯤ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯍꯥꯏꯍꯧꯋꯤꯅ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣꯕ ꯀꯣ ꯍꯣꯏ ꯍꯥꯏꯔꯝꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯊꯤꯟꯒꯤ ꯃꯈꯨꯠꯇꯒꯤ ꯁꯦꯜꯗꯣ ꯇꯥꯞ ꯂꯧꯔꯒ ꯆꯠꯈꯤ ꯁꯨꯔꯦꯁꯅ ꯑꯃꯨꯛ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯃꯄꯥꯗꯒꯤ ꯍꯦꯟꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯉꯥꯆꯛ ꯍꯦꯛ ꯃꯥꯟꯒꯩꯕ ꯀꯗꯔ ꯇꯧꯔꯒ ꯁꯦꯜ ꯇꯥꯟꯕ ꯌꯥꯅꯕ ꯍꯣꯠꯅꯩꯅꯤ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯁꯥꯊꯤꯗ꯭ꯔꯣ
ꯇꯔꯥ ꯆꯞꯄꯤꯗꯨꯕꯨ ꯌꯥꯝ ꯅꯥꯟꯅ ꯂꯧꯈꯤꯗ꯭ꯔꯣ? ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯝꯄꯥꯛꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯊꯤꯟꯕꯨ ꯀꯧꯔꯛꯏ꯫ ꯇꯣꯝꯊꯤꯟꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯔꯦꯕꯤꯀꯥ ꯑꯣꯏꯔꯝꯃꯤ꯫ ꯁꯨꯔꯦꯁꯁꯨ ꯍꯧꯒꯠꯂꯛꯇꯨꯅ, ꯇꯣꯝꯊꯤꯟ, ꯑꯗꯨꯗꯤ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯝꯂꯒꯦꯀꯣ꯫ ꯍꯣꯏ ꯕꯥꯏ꯫ ꯔꯦꯕꯤꯀꯥ ꯇꯣꯝꯊꯤꯟꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯒ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯉꯥꯡꯒ ꯊꯥꯖꯤꯜꯂꯛꯇꯅ ꯌꯥꯝꯅ ꯂꯨꯕ ꯋꯥꯔꯤ ꯂꯩꯕꯒ ꯁꯥꯔꯤꯗꯨꯕꯣ? ꯀꯔꯤ ꯂꯩꯔꯒꯦ? ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯁꯦ ꯇꯧꯕꯅꯦ꯫ ꯊꯕꯛ ꯆꯤꯟꯕ꯭ꯔꯣ? ꯍꯣꯏ ꯏꯕꯨꯡꯉꯣ, ꯆꯤꯜꯂꯁꯨꯅꯦ ꯅꯪꯒꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯀꯣꯝꯍꯟꯖꯕ ꯉꯝꯕꯗꯣ ꯈꯪꯉꯕꯣ ꯑꯉꯥꯡ? ꯑꯗꯣ ꯀꯔꯤ ꯋꯥꯔꯤꯅꯣ? ꯍꯥꯏꯔꯣꯗꯅ꯫ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ꯫ ꯋꯥꯔꯤꯁꯦ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯈꯤꯕꯗꯤ ꯌꯥꯏ꯫ ꯑꯗꯨꯕꯨ ꯁꯦꯡꯗꯣꯛꯅꯕꯅ ꯐꯩ ꯈꯜꯂꯒ ꯅꯐꯝꯗ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯩꯃꯥ, ꯑꯗꯨꯕꯨ ꯃꯤ ꯍꯥꯏꯔꯣ ꯍꯥꯏꯕ ꯁꯨꯝ ꯀꯣꯏꯊꯣꯛꯑꯒ ꯂꯩꯇ꯭ꯔꯁꯨ꯫ ꯅꯪ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯕ꯭ꯔꯥ? ꯑꯦ, ꯑꯁꯤꯕꯨ ꯑꯅꯧꯕꯗꯧꯅ ꯑꯉꯥꯡ ꯅꯪ ꯈꯪꯗꯕ ꯁꯥꯔꯛꯑꯅꯨꯀꯣ꯫ ꯑꯩꯅ ꯍꯪꯂꯤꯁꯦ ꯄꯥꯎꯈꯨꯝ ꯄꯥꯝꯃꯦ꯫ ꯍꯩꯃꯥ, ꯍꯣ ꯅꯨꯡꯁꯤꯌꯦ, ꯅꯨꯡꯁꯤ ꯍꯥꯏꯕ, ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ꯫ ꯍꯥ? ꯇꯣꯝꯊꯤꯟ? ꯑꯁꯦꯡꯕꯅꯦ ꯔꯦꯕꯤꯀꯥ꯫ ꯑꯩꯗꯤ ꯏꯟꯈꯠꯂꯛꯄꯒꯤ ꯄꯪꯂꯥꯡ ꯂꯥꯡꯖꯕꯅꯦ, ꯄꯪꯉꯥꯎ ꯉꯥꯎꯖꯕꯅꯦ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯃꯁꯛ ꯈꯪꯗꯦ꯫ ꯔꯦꯕꯤꯀꯥ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯛꯏ꯫ ꯇꯣꯝꯊꯤꯟ, ꯑꯁꯦꯡꯕꯔꯥ ꯅꯪꯅ ꯍꯥꯏꯔꯤꯁꯦ? ꯑꯁꯦꯡꯕꯅꯦ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯃꯤꯀꯨꯞꯁꯤꯗ ꯑꯩ ꯃꯁꯤꯒꯤ ꯉꯥꯎꯁꯤꯟꯅꯕꯁꯦ ꯂꯥꯞꯊꯣꯛꯂꯒꯦ ꯈꯜꯂꯤ꯫ ꯑꯩꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥꯅ ꯄꯥꯝꯖꯔꯝꯕ ꯃꯇꯨꯡ ꯏꯟꯅ ꯏꯃꯥꯅ ꯑꯩꯕꯨ ꯃꯤ ꯑꯃ ꯑꯣꯏꯍꯟꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯅ ꯑꯩ ꯇꯣꯝꯊꯤꯟꯅ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯔꯦꯕꯤꯀꯥꯅ ꯋꯥ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯣꯝꯊꯤꯟ, ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ? ꯅꯪ ꯑꯩꯕꯨ ꯀꯥꯏꯅꯔꯁꯦ ꯍꯥꯏꯒꯅꯨ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ꯫ ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏꯌꯦ꯫ ꯑꯩ ꯌꯥꯝꯅ ꯋꯥꯏꯌꯦ ꯇꯣꯝꯊꯤꯟ꯫ ꯑꯁꯤ ꯍꯥꯏꯔꯒ ꯔꯦꯕꯤꯀꯥ ꯈꯪꯖꯤꯟꯕ ꯉꯝꯗꯅ ꯀꯞꯂꯤ꯫ ꯇꯣꯝꯊꯤꯟꯅ, ꯂꯩꯅꯩ, ꯃꯔꯤ ꯌꯥꯝꯅ ꯂꯩꯅꯩ꯫ ꯃꯔꯤ ꯂꯩꯅꯕꯒꯤꯅꯦ ꯑꯩꯅ ꯉꯁꯤ ꯂꯥꯞꯊꯣꯛꯅꯁꯦ ꯍꯥꯏꯔꯤꯕ꯫ ꯂꯥꯏꯔꯤꯛꯀ ꯅꯨꯡꯁꯤꯅꯕꯒ ꯀꯩꯗꯧꯅꯨꯡꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯌꯥꯔꯣꯏ꯫ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯃꯇꯝ ꯐꯥꯎꯕ ꯉꯥꯏꯖꯒꯦ꯫ ꯀꯥꯏꯅꯔꯁꯤ, ꯇꯣꯛꯅꯔꯁꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯨ ꯇꯣꯝꯊꯤꯟ꯫ ꯅꯪꯗꯤ ꯅꯨꯄꯤꯅꯤ, ꯑꯗꯨꯁꯨ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯌꯥꯝꯅ ꯍꯜꯂꯤꯕ꯫ ꯑꯗꯨꯅ ꯍꯌꯦꯡ ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯅꯪꯅ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯃꯇꯝꯗꯨꯗ ꯀꯥꯏꯅꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯒꯅꯤ꯫ ꯄꯨꯝꯅꯃꯛꯇꯣ ꯈꯜꯂꯒꯅꯤ ꯑꯩꯅ ꯉꯁꯤ ꯅꯐꯝꯗ ꯉꯜꯂꯤꯉꯩꯗ ꯂꯥꯞꯊꯣꯛꯄꯒꯤ꯫ ꯇꯣꯝꯊꯤꯟꯅ ꯍꯥꯏꯕꯗ ꯂꯣꯏꯗ꯭ꯔꯤꯉꯩ ꯔꯦꯕꯤꯀꯥ ꯀꯞꯅ ꯀꯞꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯌꯥꯔꯦ, ꯌꯥꯔꯦ ꯂꯦꯞꯄꯣ꯫ ꯃꯈꯥ ꯇꯥꯔꯛꯂꯅꯨ꯫ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯅ ꯀꯥꯏꯍꯧꯔꯕꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗꯤ ꯊꯨꯡꯍꯜꯂꯒꯦ꯫ ꯆꯠꯈ꯭ꯔꯣ, ꯅꯪ ꯆꯠꯈ꯭ꯔꯣ꯫ ꯔꯦꯕꯤꯀꯥ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ? ꯋꯥꯔꯧꯗꯦ, ꯑꯩ ꯀꯅꯥꯕꯨꯁꯨ ꯋꯥꯔꯧꯗꯦ꯫ ꯃꯩꯆꯥꯛꯁꯦ ꯈꯥꯡꯂꯒꯦ꯫ ꯃꯪꯂꯥꯟꯗ ꯁꯥꯒꯠꯂꯨꯕ ꯅꯨꯡꯁꯤꯕꯅꯤ ꯈꯜꯂꯒ ꯄꯨꯝꯅꯃꯛ ꯄꯪꯂꯕ ꯊꯃꯣꯏꯒꯤ ꯃꯔꯥꯜ ꯑꯣꯏꯔꯁꯅꯨ꯫ ꯔꯦꯕꯤꯀꯥ ꯀꯞꯄꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯋꯥ ꯉꯥꯡꯕ ꯊꯣꯛꯇ꯭ꯔꯦ꯫ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯈꯤꯕꯅꯤ, ꯑꯔꯣꯏꯕꯁꯨ ꯑꯣꯏꯒꯦ ꯈꯟꯈꯤꯕꯅꯤ꯫ ꯅꯪꯕꯨ ꯄꯥꯛꯅ ꯀꯥꯎꯕꯗꯤ ꯉꯝꯂꯔꯣꯏ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯤꯡꯖꯔꯨꯕ ꯈꯨꯗꯤꯡ, ꯇꯧꯖꯔꯨꯕ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ꯫ ꯇꯣꯝꯊꯤꯟ ꯅꯥꯁꯣꯟ ꯄꯤꯛꯅ, ꯔꯦꯕꯤꯀꯥ, ꯍꯥꯏꯗꯧꯕ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯥ? ꯆꯠꯂꯣ ꯌꯥꯔꯦ꯫ ꯅꯪ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯄꯔꯅꯨ꯫ ꯇꯣꯝꯊꯤꯟ ꯏꯄꯪ ꯄꯪꯅ ꯎꯗꯒꯤ ꯇꯥꯔꯛꯂꯕ ꯑꯃꯒꯨꯝ ꯂꯩꯔꯤ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯅ꯫ ꯔꯦꯕꯤꯀꯥꯅ ꯑꯃꯨꯛ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯌꯥꯔꯦ, ꯆꯠꯂꯣ꯫ ꯅꯪ ꯆꯠꯈ꯭ꯔꯣ꯫ ꯅꯪ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯤꯒꯦ? ꯆꯠꯂꯣ, ꯅꯪ ꯆꯠꯈ꯭ꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯉꯝꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯄꯪꯀꯞꯇ ꯀꯞꯄꯤ꯫ ꯇꯣꯝꯊꯤꯟꯁꯨ ꯔꯦꯕꯤꯀꯥꯅ ꯂꯥꯎꯔꯛꯄꯗꯨꯗ ꯍꯧꯒꯠꯇꯨꯅ ꯍꯟꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯈꯣꯡꯊꯥꯡ ꯇꯞꯅ ꯆꯠꯂꯤ꯫
ꯔꯦꯕꯤꯀꯥꯗꯤ ꯏꯀꯥꯏꯕ, ꯅꯨꯡꯁꯤꯕ, ꯅꯤꯡꯉꯝꯗꯕ, ꯄꯦꯟꯗꯕ ꯀꯌꯥꯅ ꯄꯨꯜꯂꯔꯦ꯫ ꯇꯣꯝꯊꯤꯟꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅ ꯊꯃꯣꯏꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯔꯤ꯫ ꯈꯥꯝꯕꯤꯅꯕ ꯀꯅꯥ ꯂꯩꯇꯅ ꯂꯦꯞꯄ ꯅꯥꯏꯗꯅ ꯆꯤꯟꯊꯔꯤ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡꯁꯨ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ, ꯂꯤꯡꯊꯣꯏ ꯃꯥꯒꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥꯔꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯀ꯭ꯂꯥꯁꯀꯤ ꯊꯧꯗꯣꯛ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯏ, ꯑꯗꯨꯒ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯣ ꯑꯩꯕꯨ ꯀꯗꯥꯏꯗꯅꯣ ꯎꯈ꯭ꯔꯒꯨꯝ ꯇꯧꯋꯤꯗ꯫ ꯑꯩꯅ ꯎꯈꯤꯕꯗꯨꯕꯨ ꯀꯗꯥꯏꯗꯅꯣꯅꯦ? ꯑꯣ, ꯂꯩꯔꯦ꯫ ꯂꯩꯔꯦ꯫ ꯅꯥꯎꯒ ꯏꯕꯥꯅꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯆꯠꯄꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯅ ꯊꯦꯡꯖꯤꯜꯂꯨꯕ ꯅꯨꯄꯥꯗꯨꯅꯤ꯫ ꯃꯥꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯂꯥꯟꯖꯗꯕ ꯃꯈꯣꯏꯗ ꯑꯩꯅ ꯑꯆꯨꯝꯕꯒ ꯁꯥꯖꯤꯟꯕꯗꯣ ꯍꯥꯏꯒꯨꯝꯂꯗꯅ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯐꯅꯗꯤ ꯐꯖꯩꯍꯦ꯫ ꯑꯩꯗꯤ ꯅꯍꯥꯟꯈꯩꯕꯨ ꯐꯖꯅ ꯌꯦꯡꯂꯨꯗꯦ, ꯑꯗꯨꯒ ꯃꯥꯅ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯃꯥꯒꯤꯗꯨꯕꯨ ꯑꯩꯕꯨ ꯄꯥꯝꯃꯤꯖꯥꯔꯣ? ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯣꯕꯥꯏꯜꯒꯤ ꯔꯤꯡ ꯃꯈꯣꯜꯗꯨꯅ ꯊꯨꯒꯥꯏꯔꯛꯏ꯫ ꯐꯣꯟꯗꯨꯗ ꯌꯦꯡꯂꯒ ꯃꯁꯤ ꯑꯃꯨꯛ ꯇꯧꯔꯛꯂꯦꯅꯦ, ꯇꯟꯗꯧꯔꯤꯗ ꯑꯩꯗꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯈꯤꯡꯍꯜꯂꯒ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ꯫ ꯂꯤꯡꯊꯣꯏꯅ, ꯍꯜꯂꯣ? ꯂꯣꯌꯥꯅ, ꯀꯩꯗꯧꯔꯤꯒꯦ ꯁꯤꯜꯀꯤ? ꯂꯥꯏꯔꯤꯛ ꯈꯔ ꯁꯨꯝ ꯌꯦꯡꯂꯝꯕꯅꯦ꯫ ꯌꯦꯡꯂꯤꯔꯣ ꯄꯥꯔꯤꯔꯣ? ꯌꯦꯡꯁꯨ ꯌꯦꯡꯂꯤꯅꯦ, ꯄꯥꯁꯨ ꯄꯥꯔꯤꯅꯦ꯫ ꯌꯥꯝꯅ ꯐꯩꯅꯦ ꯑꯗꯨꯗꯤ꯫ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯂꯩꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯀꯃꯥꯏꯅ ꯇꯧꯒꯦ? ꯅꯨꯡꯉꯥꯏꯔꯤꯔꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯥ ꯚꯥꯞ ꯃꯦꯟ ꯑꯝꯇ ꯇꯥꯗ꯭ꯔꯦꯗ, ꯀꯨꯏꯅ ꯂꯩꯔꯛꯇ꯭ꯔꯕꯅꯤꯅ꯫ ꯑꯗꯣ ꯏꯕꯥꯅꯤꯅ ꯊꯦꯡꯅꯗꯣꯏꯁꯦ ꯀꯔꯝ ꯀꯥꯟꯗꯅꯣ? ꯂꯤꯡꯊꯣꯏ ꯋꯥꯈꯜꯗ, ꯊꯦꯡꯅꯅꯤ ꯅꯪ꯫ ꯂꯣꯌꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯪꯅ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯅꯍꯥꯟꯅ ꯊꯦꯡꯅꯁꯦ ꯑꯗꯨꯝ ꯍꯥꯏ꯫ ꯅꯪꯅꯗꯤ ꯑꯩꯗꯤ ꯑꯗꯨ ꯆꯠꯂꯤ, ꯑꯩꯗꯤ ꯑꯗꯥꯗ ꯆꯠꯂꯤꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯍꯧꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯐꯔꯦꯅꯦ, ꯍꯟꯗꯛꯀꯤ ꯁꯦꯛꯁꯟꯁꯦ ꯂꯣꯏꯕꯒ ꯁꯤꯗ ꯊꯣꯛꯂꯛꯀꯦ ꯈꯜꯂꯦ꯫ ꯁꯤꯗ ꯑꯣꯏꯅ ꯊꯦꯡꯅꯔꯁꯦ꯫ ꯌꯥꯏꯌꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯆꯥꯛ ꯆꯥꯔꯁꯦ ꯀꯧꯔꯛꯑꯦ, ꯑꯩ ꯊꯝꯂꯒꯦꯀꯣ꯫ ꯂꯣꯌꯥꯅ, ꯑꯗꯨꯗꯤ ꯍꯥꯏꯔꯛꯑꯣꯗꯅ꯫ ꯀꯩꯅꯣ ꯍꯥꯏꯔꯛꯇꯣꯏꯕꯣ? ꯅꯪꯁꯤꯗꯤ ꯌꯥꯝ ꯀꯥꯎꯁꯟꯅꯩꯍꯦ, ꯐꯣꯟ ꯊꯝꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯕꯨ ꯁꯨꯝ ꯍꯥꯏꯒꯗ꯭ꯔꯣ? ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯗꯤ ꯌꯥꯔꯦ꯫ ꯃꯔꯩ ꯇꯧꯔꯒ ꯂꯩꯔꯅꯨꯁꯦ, ꯍꯥꯏꯔꯛꯑꯣꯕ꯫ ꯍꯣ ꯅꯨꯡꯁꯤꯕ, ꯑꯗꯨꯃꯥꯏꯅ ꯅꯠꯇꯦꯕ, ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ ꯀꯩꯗꯧꯔꯒꯦ? ꯂꯤꯡꯊꯣꯏ ꯌꯥꯝ ꯍꯩꯅꯗꯅ, ꯍꯣ ꯁ꯭ꯋꯤꯇꯤ, ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦꯕ꯫ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯝꯃꯅꯤꯅꯦ? ꯌꯥꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯇꯣꯝꯊꯤꯟ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯂꯤꯡꯊꯣꯏꯗ ꯍꯨꯔꯥꯟ ꯌꯦꯡꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯍꯌꯦꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫